ꯌꯥꯝ ꯐꯖꯅ ꯂꯩꯇ꯭ꯔꯣ? ꯁꯤꯗꯣ ꯀꯩꯅꯣ ꯃꯌꯥꯡ ꯅꯨꯄꯤ ꯃꯥꯜꯂꯤ. ꯑꯅꯤꯃꯨꯛ ꯀꯨꯏꯔ ꯃꯇꯨꯡꯗ ꯃꯣꯃꯣ. ꯂꯤꯆꯥ ꯆꯥꯖꯔꯦ ꯇꯧꯕ ꯌꯦꯔꯨꯝꯅ ꯂꯣꯏꯁꯤꯟꯈꯔꯦ. ꯅꯨꯡꯉꯥꯏꯒꯔꯦ. ꯃꯃꯥꯁꯤꯅ ꯊꯔꯥꯏ ꯀꯣꯛꯄꯤ ꯃꯥꯟꯊꯠꯂꯛꯑꯕꯅꯤꯅ ꯐꯣꯇꯣꯁꯨ ꯅꯝꯅꯤꯡꯉꯦ. ꯍꯦꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ, ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ. ꯑꯩꯒꯤ ꯅ꯭ꯌꯨ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯃꯌꯥꯝ ꯀꯨꯏꯔꯦꯀꯣ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯇꯕ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯏꯔꯨꯖ ꯃꯥꯏꯊ ꯂꯣꯏꯔꯒ ꯐꯤ ꯁꯨꯔꯒ ꯐꯤ ꯐꯧꯒꯦ ꯇꯧꯔꯝꯃꯤꯅꯤ. ꯅꯣꯡꯁꯨ ꯂꯥꯛꯑꯦ. ꯑꯗꯣ ꯑꯩꯅ ꯐꯨꯜ ꯁꯥꯔꯤꯁꯦ ꯁꯨꯗꯤ ꯁꯨꯈꯔꯦ, ꯑꯗꯨꯒ ꯐꯧꯕꯁꯦ ꯑꯩ ꯈꯪꯗꯦꯕ. ꯑꯗꯣ ꯀꯪꯅꯕꯅ ꯑꯗꯨꯝ ꯐꯧꯖꯜꯂꯕꯅꯦꯕꯀꯣ. ꯑꯗꯨꯝ ꯌꯥꯝ ꯋꯥꯅ ꯐꯧꯈꯔꯦ. ꯀꯔꯤ ꯈꯨꯐꯧꯅꯣ ꯌꯦꯡꯉꯨ. ꯀꯥꯛꯐꯩꯅ ꯈꯨꯠꯇ ꯀꯥꯛꯐꯩ ꯑꯃ ꯆꯤꯛꯑ ꯂꯩꯔꯝꯕ ꯋꯥꯅꯤ. ꯑꯁ ꯄꯪꯐꯧꯗ ꯐꯧꯖꯜꯂꯦ, ꯎꯄꯥꯏ ꯂꯩꯇꯦ. ꯃꯌꯥꯝ ꯂꯩꯇꯕꯒꯤ ꯎꯄꯥꯏ ꯂꯩꯇꯦ. ꯀꯥꯔꯛꯇꯨꯔꯒ ꯐꯧꯔꯕꯅꯤ. ꯅꯣꯡꯊꯤꯁꯨ ꯃꯪꯉꯤ, ꯅꯨꯡꯁꯥ ꯁꯥꯕꯁꯨ ꯀꯧꯗꯦ, ꯑꯗꯨꯕꯨ ꯐꯧꯔꯦ ꯁꯨꯗꯕ ꯌꯥꯗꯕꯅꯤꯅ. ꯉꯛꯇ ꯇꯥꯊꯔꯛꯇꯅ ꯌꯦꯡꯉꯨꯅꯦ. ꯉꯛꯇ ꯇꯥꯊꯔꯛꯇꯅ ꯒ꯭ꯔꯪ ꯒ꯭ꯔꯪ ꯂꯥꯎꯉꯩ. ꯑꯩ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ, ꯇꯨꯝꯃꯤꯅꯤ. ꯄꯨꯡ 12 ꯄꯨꯡ 2 ꯇꯥꯔꯦꯕꯀꯣ. ꯇꯨꯝꯃꯨꯔ ꯍꯧꯒꯠꯂꯛꯏ. ꯅꯣꯡ ꯇꯥꯕꯒ ꯈꯪꯗꯦ, ꯃꯃꯥꯅ ꯐꯤꯒ ꯂꯧꯁꯟ ꯂꯩꯔꯝꯃꯦ. ꯃꯌꯥꯝꯅ ꯈꯜꯂꯝꯒꯅꯤ ꯁꯤ ꯐꯨꯔꯤꯠꯁꯦ ꯁꯨꯝ ꯂꯤꯠ ꯂꯩꯔꯦꯅ. ꯅꯨꯡꯉꯥꯏ ꯁꯤ ꯐꯨꯔꯤꯠꯁꯦ ꯌꯥꯝꯅ, ꯈꯪꯕ꯭ꯔꯥ? ꯑꯩꯈꯣꯏ ꯃꯃꯥꯒꯤꯅꯤ. ꯑꯩ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯁꯤ ꯐꯨꯔꯤꯠꯁꯦ ꯅꯨꯡꯉꯥꯏꯅ ꯂꯤꯠꯂꯤꯅꯦꯕ. ꯑꯗꯨꯅ ꯌꯥꯝ ꯇꯨꯝꯕꯒꯤ ꯑꯃꯨꯛ ꯃꯤꯠꯀꯁꯦ ꯂꯥꯡꯉꯩ ꯐꯖꯅ ꯀꯩꯅꯣ ꯇꯧꯗꯕꯒꯤ ꯇꯨꯝꯕꯗꯣ. ꯇꯨꯝꯊꯣꯛꯑꯦ. ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯊꯣꯛꯈꯤꯒꯦ. ꯅꯣꯡꯊꯤꯁꯨ ꯃꯪꯉꯤ. ꯆꯥꯛ ꯆꯥꯔꯒ ꯆꯥꯛꯁꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯈꯪꯗꯦ, ꯌꯦꯡꯍꯜꯂꯛꯀꯦ. ꯌꯦꯡꯉꯨꯅꯦ, ꯀꯣꯁꯣꯔꯤ ꯀꯥꯡꯁꯣꯏꯅꯤ, ꯄꯦꯜꯂꯕꯅꯤꯗ. ꯍꯋꯥꯏ ꯍꯥꯏꯅ. ꯃꯩ ꯃꯅꯥꯛꯁꯦ ꯏꯄꯣꯝ ꯄꯣꯝꯈꯠꯂꯦ. ꯅꯥꯔꯨꯕꯗꯒꯤ ꯆꯥꯛ ꯆꯥꯗꯗꯅ ꯍꯟꯗꯛ ꯆꯥꯈꯠꯂꯛꯏꯅꯦꯕꯀꯣ ꯑꯃꯨꯛ. ꯕꯥꯁꯀꯥꯟꯗꯤ ꯆꯠꯂꯨꯒꯦ ꯇꯧꯕ, ꯅꯣꯡ ꯇꯥꯔꯛꯑꯦ. ꯊꯣꯛꯀꯦ ꯇꯧꯕ ꯑꯃꯨꯛ ꯅꯣꯡ ꯇꯥꯔꯛꯑꯦ. ꯗꯥꯎꯁꯤꯗꯤ. ꯅꯣꯡꯅꯦ ꯀꯌꯥꯝ ꯃꯨꯟꯅ ꯂꯥꯛꯏꯅꯣ ꯌꯦꯡꯉꯨ. ꯄꯦ ꯆꯥꯃꯤꯟꯅꯁꯤꯗ. ꯑꯩ ꯅꯣꯡ ꯍꯥꯡꯉꯒ ꯊꯣꯛꯑꯒꯦ ꯈꯤꯇꯪ ꯄꯥꯊꯔꯒ. ꯄꯨꯡ 3 ꯇꯥꯔꯦ. ꯑꯁꯤꯁꯦ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯦꯕ ꯑꯩꯒꯤ ꯅꯥꯁꯤꯀꯥꯗꯣ ꯁꯤꯖꯕꯗꯣ, ꯑꯗꯣ ꯃꯊꯨꯟꯗꯣ ꯇꯦꯛꯊꯣꯛꯈ꯭ꯔꯦꯕ. ꯑꯗꯨꯗꯨꯒꯤ ꯕꯥꯁꯀꯥꯟꯗꯤꯗ ꯄꯥꯜꯍꯟꯒꯦ ꯇꯧꯔꯤꯅꯦꯕ ꯃꯊꯨꯟꯗꯣ. ꯑꯗꯨꯒꯤ ꯄꯥꯜꯍꯟꯕꯒꯤ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯑꯇꯩ ꯃꯇꯝ ꯂꯩꯇꯦ. ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯆꯠꯀꯦꯅ ꯇꯧꯔꯤꯅꯦ. ꯑꯩꯒꯤ ꯃꯊꯧꯁꯦ ꯆꯥꯝꯈ꯭ꯔꯗꯩ ꯒꯥꯔꯤꯁꯨ ꯆꯥꯝꯍꯜꯂꯛꯀꯦ. ꯁꯤꯒ ꯏꯁꯤꯡ ꯄꯨꯈ꯭ꯔꯤꯗꯒꯤꯁꯨ ꯏꯁꯤꯡ ꯁꯣꯛꯑꯒ ꯒꯥꯔꯤ ꯆꯥꯝꯕꯗꯨꯁꯨ ꯐꯔꯛ ꯑꯃ ꯇꯥꯏ. ꯑꯗꯨꯅ ꯑꯋꯥꯕꯤ ꯑꯃ ꯑꯣꯏꯔꯦ. ꯑꯗꯨꯅ ꯒꯥꯔꯤꯁꯨ ꯆꯥꯝꯍꯜꯂꯛꯑꯒꯦ. ꯑꯗꯒꯤ ꯌꯦꯡꯒꯦ ꯀꯩ ꯇꯧꯕ. ꯁꯟꯇꯥꯁꯨ ꯑꯣꯏꯁꯜꯂꯛꯑꯦ. ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ ꯂꯩꯕ. ꯎꯔꯣꯛ ꯌꯦꯡꯉꯨꯅꯦ. ꯌꯥꯝ ꯐꯖꯅ ꯂꯩꯇ꯭ꯔꯣ? ꯇꯣꯡꯉꯒ ꯐꯛꯆꯥꯝꯃꯤꯅꯤ. ꯁꯟ ꯂꯣꯏꯕꯒꯤ ꯑꯋꯥꯕꯤꯁꯤꯁꯨ ꯑꯋꯥꯕꯤꯅꯤꯗ. ꯁꯤ ꯌꯦꯡꯉꯨꯁꯦ, ꯁꯟꯁꯦ ꯀꯥꯡ ꯆꯤꯛꯑꯅꯦꯅ ꯀꯥꯡꯃꯩ ꯈꯨꯖꯔꯤꯅꯤ. ꯃꯆꯥꯗꯨ ꯃꯣꯏꯅ ꯂꯨ ꯇꯧꯖꯔꯤꯅꯤ. ꯁꯝꯖꯦꯠꯀ ꯍꯥꯠꯄꯤꯗꯅ. ꯂꯝꯆꯥꯅ ꯁꯝꯖꯦꯠꯀ ꯍꯥꯠꯄꯤꯗꯅ, ꯀꯥꯡꯃꯩꯒ ꯈꯨꯕꯤꯗꯅ. ꯑꯗꯣ ꯃꯌꯥꯝ ꯄꯨꯡꯅꯒ 4 ꯇꯥꯁꯜꯂꯛꯄꯅꯦ. ꯅꯣꯡꯁꯦ ꯍꯥꯡꯕ ꯀꯧꯕ ꯂꯩꯇꯦ. ꯀꯟꯅꯕꯨ ꯆꯨꯊꯔꯛꯑꯦ ꯃꯌꯥꯝ. ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯍꯥꯡꯕ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯔꯦꯕꯀꯣ. ꯑꯗꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯊꯣꯛꯅꯕ ꯇꯧꯔꯤꯅꯤ. ꯑꯗꯣ ꯅꯣꯡꯁꯦ ꯇꯥꯕꯁꯤ ꯃꯔꯛꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯦ ꯂꯨꯞꯇꯅ ꯈꯣꯠꯇꯅ ꯁꯥꯟꯅꯔꯤꯁꯤꯗꯤ ꯌꯦꯡꯉꯣ ꯃꯌꯥꯝ. ꯑꯗꯣ ꯅꯣꯡꯁꯦ ꯖꯝ ꯀꯟꯅ ꯇꯥꯃꯟꯈꯤꯗꯅ ꯑꯩ ꯔꯦꯟꯀꯣꯠ ꯎꯞꯇꯕ ꯌꯥꯗ꯭ꯔꯦ. ꯑꯗꯨꯅ ꯔꯦꯟꯀꯣꯠ ꯎꯞꯄꯦꯕꯀꯣ. ꯑꯗꯣ ꯒꯥꯔꯤ ꯆꯥꯝꯒꯦꯅ ꯈꯟꯕꯗꯨꯁꯨ ꯆꯥꯝꯗ꯭ꯔꯁꯨ ꯌꯥꯔꯦ, ꯅꯣꯡꯗ ꯊꯝꯃꯒ ꯑꯗꯨꯝ ꯆꯥꯝꯊꯣꯛꯍꯜꯂꯦꯕꯀꯣ. ꯑꯗꯩ ꯑꯩ ꯆꯠꯂꯦ ꯕꯥꯁꯀꯥꯟꯗꯤ ꯌꯧꯅꯕ. ꯌꯧꯔꯒ ꯏꯃꯥꯟꯅꯕꯤ ꯏꯃꯨꯡꯗ ꯆꯪꯉꯨꯔꯦ. ꯁꯣꯝꯗ ꯁꯦꯝꯃꯤꯉꯩꯗꯀꯣ ꯃꯣꯏꯗ ꯆꯥ ꯅꯨꯡ ꯄꯤꯊꯔꯛꯑꯦ ꯃꯥꯊꯣꯏꯕꯤꯅ. ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ. ꯑꯗ ꯐꯪꯅꯔꯦ, ꯃꯥꯁꯨ ꯊꯥꯖꯗꯅ ꯃꯌꯨꯝꯗ ꯂꯩꯕ ꯂꯥꯛꯄꯗꯒꯤ. ꯑꯗꯨꯒ ꯑꯩꯁꯨ ꯂꯣꯏꯔꯕꯅꯤꯅ ꯍꯟꯒꯦꯅ ꯇꯧꯔꯤꯅꯤ. ꯑꯗꯨꯒ ꯕꯖꯥꯔ ꯈꯛꯇꯪ ꯇꯧꯈꯤꯒꯦ ꯍꯥꯏꯅ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ, ꯀꯩꯅꯣ ꯂꯩꯔꯛꯑꯣ ꯍꯥꯏꯗꯅ. ꯑꯗꯨꯗꯨꯒꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯦꯞꯄꯦ. ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦꯕꯀꯣ. ꯍꯟꯕ ꯃꯇꯝꯗꯗꯤ ꯅꯣꯡꯁꯦ ꯍꯥꯡꯈ꯭ꯔꯦ. ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯡ ꯂꯩꯕ 3 ꯊꯣꯛꯄ ꯂꯩꯔꯦ. ꯇꯥꯔꯦ. ꯃꯣꯃꯣ ꯂꯧꯔꯛꯄꯅꯤ. ꯑꯩꯅ ꯉꯔꯥꯡ ꯄꯥꯟ ꯄꯨꯔꯛꯑꯦꯕ.
ꯑꯗꯨꯗꯨꯒ ꯏꯂꯤꯁꯥꯒ ꯊꯣꯡꯉꯒ ꯏꯂꯤꯁꯥ ꯂꯧꯔꯒꯦ ꯇꯧꯔꯒ ꯏꯂꯤꯁꯥꯁꯦ ꯑꯩꯅ ꯕꯥꯁꯀꯥꯅꯤꯗꯒꯤ ꯂꯧꯔꯛꯇ꯭ꯔꯕ ꯈꯨꯟꯗꯒꯤ ꯂꯧꯅꯤꯅ ꯑꯗꯨꯒ ꯐꯪꯉꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏ ꯈꯨꯟꯗꯁꯨ ꯂꯩꯔꯝꯗ꯭ꯔꯕ ꯉꯥ ꯑꯃꯠꯇ ꯑꯩꯈꯣꯏ ꯈꯨꯟꯗ ꯉꯥ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯍꯨꯝꯃꯛꯇ ꯆꯠꯂꯒ ꯍꯪꯉꯦ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯕ ꯉꯥ ꯑꯃꯐꯥꯎ ꯀꯅꯥꯒꯤ ꯉꯥꯁꯤꯡꯗꯒꯤ ꯏꯂꯤꯁꯥꯗꯒꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯑꯥꯗꯒꯤ ꯕꯥꯁꯀꯥꯅꯤꯗꯒꯤ ꯂꯧꯔꯒ ꯑꯩꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯕꯥꯔꯣꯁꯥꯗ ꯂꯥꯛꯏꯅꯦꯕ ꯑꯗꯩ ꯑꯩꯅ ꯖꯦꯔꯨꯝ ꯑꯣꯏꯅ ꯆꯥꯔꯣꯏꯅ ꯃꯃꯥꯅ ꯄꯥꯟꯒ ꯁꯦꯝꯅ ꯄꯥꯟ ꯁꯦꯝ ꯂꯣꯏꯔꯕꯣ ꯑꯣꯏꯅꯤꯗ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯣꯛꯇꯧꯔꯦ ꯀꯩꯒꯤ ꯁꯦꯝ ꯂꯣꯏꯔꯦꯅ ꯐꯣꯟꯒ ꯇꯧꯔꯒ ꯑꯩ ꯄꯥꯟ ꯁꯦꯝ ꯂꯣꯏꯔꯦ ꯀꯥꯏ ꯑꯗꯣ ꯌꯦꯔꯨꯝ ꯑꯣꯏꯅ ꯊꯣꯡꯕ ꯆꯥꯔꯅꯤ ꯍꯌꯦꯡ ꯆꯥꯔꯣꯅꯗꯣ ꯆꯈ꯭ꯔꯒ ꯖꯦꯔꯨꯝ ꯑꯣꯏꯅ ꯆꯥꯔꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯣꯠꯂꯦ ꯑꯩꯒꯤ ꯅꯥꯁꯤꯀꯥꯁꯨ ꯁꯦꯝꯃꯛꯑꯦ ꯅꯥꯁꯤꯀꯥ ꯁꯦꯝꯃꯛꯄ ꯀꯩꯅꯣꯗꯣ ꯅꯥꯁꯤꯀꯥꯒꯤ ꯑꯁꯦꯝꯃꯟꯗꯣ ꯂꯧꯍꯧꯑꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯂꯧꯗ꯭ꯔꯦ ꯁꯨꯝ ꯄꯤꯔꯛꯑꯦ ꯑꯗꯩꯗꯤ ꯀꯨꯏꯔꯦ ꯃꯣꯃꯣ ꯆꯥꯗꯕ ꯍꯥꯏꯗꯤ ꯑꯍꯥꯎꯕ ꯃꯣꯃꯣ ꯑꯩꯈꯣꯏ ꯀꯥꯁꯤꯄꯨꯔꯗ ꯂꯩꯕ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯨꯗ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯗꯨꯗ ꯃꯣꯃꯣ ꯂꯩꯔꯒ ꯄꯨ ꯂꯥꯛꯑꯦ ꯁꯤꯒ ꯆꯥꯔꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯉꯥ ꯐꯪꯉꯛꯇꯕꯗꯨꯒ ꯗꯨꯀꯥꯟ ꯄꯨꯝꯅꯃꯛꯇ ꯑꯃꯨꯛ ꯂꯩꯔꯝꯗꯗꯅ ꯑꯃꯨꯛ ꯍꯜꯂꯒ ꯗꯨꯀꯥꯟ ꯑꯃꯗ ꯊꯣꯡ ꯃꯄꯥꯟꯗꯒꯤ ꯂꯧꯔ ꯄꯨꯔꯛꯏꯅꯤ ꯃꯌꯥꯝ ꯅꯥꯁꯤꯀꯥ ꯁꯤꯖꯜꯂꯦ ꯑꯩꯗꯤ ꯄꯥꯝꯖꯩꯑꯕ ꯅꯥꯁꯤꯀꯥꯁꯦ ꯃꯌꯥꯝꯗꯤ ꯈꯔꯅꯗꯤ ꯍꯥꯏꯔꯛꯇꯣꯏꯅꯤ ꯅꯥꯁꯤꯀꯥ ꯁꯤꯗꯕꯅ ꯍꯦꯟꯅ ꯐꯖꯩ ꯅꯥꯁꯤꯀꯥ ꯁꯤꯔꯤꯗꯣ ꯀꯩꯅꯣ ꯃꯌꯥꯡ ꯅꯨꯄꯤ ꯃꯥꯜꯂꯤ ꯃꯤ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯃꯌꯥꯝ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯑꯩ ꯁꯤꯖꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯅꯥꯁꯤꯀꯥ ꯁꯤꯕꯗꯒꯤ ꯈꯤꯇꯪ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯒꯤꯗꯃꯛꯇ ꯑꯩ ꯅꯣꯡꯃꯔꯛꯇ ꯆꯠꯂꯨꯔꯤꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯇꯩ ꯃꯇꯝ ꯂꯩꯇꯦ ꯃꯐꯝ ꯍꯞꯇꯥ ꯑꯃ ꯃꯆꯥꯅꯤꯅꯅꯦ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯕꯒꯤ ꯑꯗꯨꯗꯨꯅ ꯁꯪꯉꯤꯉꯩꯗ ꯍꯥꯏꯗꯤ ꯍꯥꯞꯍꯧꯔꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯣꯃꯣ ꯆꯥꯅꯕ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯃꯣꯃꯣ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯈꯨꯍꯥꯎꯅꯣꯅꯦ ꯀꯔꯤ ꯈꯨꯍꯥꯎꯅꯣ ꯀꯨꯏꯔꯦ ꯆꯥ ꯐꯪꯗꯕ ꯁꯤꯒꯤ ꯃꯣꯃꯣꯁꯦ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯗꯤ ꯄꯨꯡ 10:30 ꯇꯥꯗꯣꯔꯦ ꯍꯤꯞꯇꯅ ꯈꯣꯠꯇꯅ ꯑꯗꯣ ꯉꯁꯥꯏ ꯁꯨꯕꯗꯣ ꯅꯣꯡ ꯇꯥꯕꯅꯤꯅ ꯀꯪꯕ ꯉꯝꯗꯦꯕꯀꯣ ꯈꯔ ꯆꯣꯠꯂꯤ ꯇꯧꯔꯤ ꯐꯤꯁꯤꯡꯁꯦ ꯏꯁꯇ꯭ꯔꯤ ꯆꯥꯔꯒ ꯀꯪꯍꯟꯈꯤꯒꯦ ꯀꯪꯍꯟꯒꯦ ꯇꯧꯔꯤꯅꯦ ꯍꯧꯖꯤꯛ ꯁꯨꯗꯣꯏꯅꯦ ꯊꯕꯛ ꯏꯁꯇ꯭ꯔꯤ ꯆꯥꯔꯕꯅꯤꯅ ꯀꯪꯉꯤꯗꯣ ꯁꯤ ꯆꯨꯞꯄ ꯀꯪꯕꯨꯗꯤ ꯀꯪꯉꯦ ꯑꯗꯣ ꯐꯦꯟꯗ ꯐꯧꯔꯤꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯥꯕꯗ ꯃꯌꯥꯡ ꯀꯪꯁꯤꯜꯂꯝꯃꯤ ꯏꯂꯤꯁꯥ ꯆꯥꯖꯔꯦ ꯇꯧꯕ ꯌꯦꯔꯨꯝꯅ ꯂꯣꯏꯁꯤꯟꯈꯔꯦ ꯅꯨꯡꯉꯥꯏꯈꯔꯦ ꯂꯍꯥꯟꯗꯒꯤ ꯅꯥꯕꯗꯒꯤ ꯀꯩ ꯍꯥꯏꯕ ꯃꯔꯩ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯨ ꯆꯣꯡꯉꯦ ꯃꯇꯨ ꯍꯧꯔꯦ ꯃꯔꯩ ꯃꯇꯨ ꯍꯧꯔꯦ ꯏꯂꯤꯁꯥ ꯄꯥꯟꯒ ꯊꯣꯡ ꯆꯥꯖꯔꯦꯅ ꯇꯧꯋꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯣꯏꯅ ꯄꯤꯖꯔꯦ ꯏꯆꯥꯅ ꯏꯃꯥ ꯅꯨꯡꯁꯤꯕꯗꯤ ꯗꯨꯕꯨ ꯌꯧꯏ ꯐꯪꯗꯕꯗꯨꯕꯨ ꯑꯩꯅꯔꯣꯅꯦ ꯏꯂꯤꯁꯥ ꯍꯥꯏꯗꯣ ꯈꯨꯜꯂꯛꯇ ꯂꯩꯕ꯭ꯔꯣ ꯑꯩ ꯑꯁꯤꯗ ꯕꯥꯁꯀꯥꯟꯗꯤꯗꯅꯤ ꯏꯂꯤꯁꯥ ꯍꯥꯏꯗꯣ ꯑꯗꯣ ꯑꯩ ꯈꯨꯜꯂꯛꯇ ꯌꯣꯜꯂꯝꯒꯅꯤ ꯑꯩꯅ ꯑꯥꯗꯒꯤ ꯂꯩꯗꯅꯤ ꯂꯥꯛꯏꯅꯤ ꯈꯪꯉꯦ ꯅꯪꯗꯣ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯃꯥ ꯅꯪꯒꯤ ꯀꯁꯝꯂꯩ ꯑꯩ ꯑꯗꯨꯝ ꯑꯣꯏꯅ ꯅꯠꯇꯦ ꯑꯩ ꯑꯁꯦꯡꯕꯒꯤ ꯂꯥꯛꯏꯅꯤ ꯗꯨꯀꯥꯟ ꯄꯨꯝꯅꯃꯛꯇ ꯍꯪꯉꯤꯅꯤ ꯂꯣꯏ ꯂꯩꯔꯝꯗꯦ ꯉꯥꯁꯤꯡꯐꯧ ꯌꯥꯎꯅ ꯂꯩꯔꯝꯗꯦ ꯏꯂꯤꯁꯥ ꯑꯗꯨꯏꯗꯤ ꯐꯪꯉꯗꯤ ꯄꯤꯔꯝꯃꯨ ꯉꯥꯁꯤꯡ ꯄꯩꯁꯥꯗꯣ ꯄꯤꯔꯝꯃꯨ ꯑꯩ ꯕꯥꯁꯀꯥꯟꯗꯤ ꯆꯠꯄ ꯃꯤꯗ ꯇꯞꯀꯅ ꯆꯥꯅꯤ ꯅꯪ ꯉꯁꯤ ꯃꯊꯪ ꯂꯥꯛꯄꯗ ꯆꯥꯔ ꯂꯣꯏꯔꯦꯅꯗꯣ ꯌꯥꯗꯦ ꯑꯗꯨꯒ ꯄꯥꯟ ꯂꯩꯔꯔꯣꯏ ꯄꯥꯟꯁꯦ ꯑꯗꯨꯐꯥꯎ ꯈꯥꯛꯑꯗꯤ ꯐꯨꯝ ꯂꯣꯏꯔꯅꯤ ꯉꯔꯥꯡꯅꯁꯨ ꯑꯗꯨ ꯆꯥꯅꯤꯡꯉꯦ ꯄꯥꯟꯁꯤꯕꯨ ꯄꯨꯔꯛꯄꯒꯁꯨ ꯆꯥꯅꯤꯡꯉꯦ ꯄꯥꯟꯁꯤꯕꯨ ꯍꯧꯖꯤꯛ ꯐꯪꯉꯤꯅ ꯂꯣꯏꯔꯝꯕꯗ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯏꯂꯤꯁꯥ ꯄꯨꯔꯛꯀꯅꯤꯅ ꯄꯩꯁꯥꯗꯣ ꯍꯟꯖꯤꯟ ꯆꯪꯉꯤꯗꯅ ꯄꯩꯁꯥꯗꯣ ꯍꯟꯖꯤꯟ ꯆꯪꯉꯦ ꯍꯥꯏꯕ ꯑꯗꯨ ꯄꯨꯔꯛꯏꯉꯩꯁꯤꯒ ꯏꯂꯤꯁꯥꯗꯨꯒ ꯆꯥꯍꯧꯔꯗꯤ ꯑꯃꯨꯛ ꯄꯩꯁꯥꯗꯣ ꯆꯪꯗ꯭ꯔꯦꯗꯅ ꯃꯊꯪ ꯂꯥꯛꯄꯗ ꯆꯥꯅꯤ ꯃꯊꯪ ꯊꯥꯡꯖꯗ ꯑꯗꯨꯕꯨꯗꯨꯗꯤ ꯇꯨꯁꯦ ꯁꯥꯡꯅ ꯃꯄꯥꯟ ꯊꯣꯛꯂꯛꯑꯅꯤ
ชื่อว่าเนี่ยนะอ้าวบอกที่ย่างเฮาเนี่ยเฮาไปจ้าว่าเพิ่นจะต้องมีมันง่ากับจ้าเพิ่นจะต้อง โอ้ย มีมั มาน โอ้ยมาง่า ง่าแต่จ้ามันนะ ง่า ง่า คา มาเล นะ ย ง่าคานี่ข้างกับละอิลิชาเนี่ยอิลิชานี่ง่าซิงเนี่ยง่าซิงนี่ข้างกับละ thank you ခွဲမှာ ซาลุงมาบ้านเราพร้อมกันเนี่ยกับนิ่ง ခွဲမှာဂျွန်ဒီကြောင်းရမယ်ငါဂျွန်ဒီကြားရီရူ ซาก็ ရင်းငင်းနာပူကာဘရိုင်းနဲ့ဂျွန်ဒီကြောင်းရီတို့ကားဒီ เราโทร ကရလို့ဆိုရခဲ့ โอ้ยเราโทร တော့တဲ့ကရမကမ်ဆိုယူကြီးကြောက်ထုံးမလို့ငါစီရမလား ลาได้ดูดีมาซีอาหารมาดูถูกโอ้โหมาซีมาดูငါပုံအိပ်ဖို့တော့ကြတယ် ဂျွန်ဒီစုပ်ဒီဘနာမော ဘာလို့တာတော့ရင်းနေ ငါလည်းစက်စားတော့ဘာလို့ မနဘောဆန်ဒီရဲ့ချက်ခိဘခငေါ့ဒီဘောငါလည်းကထဘချက်ပါ ลูกอารมณ์เผลอกี้ดูกันจับคุณมันจัดถูกอันนี้หนูงานแล้วก็ดีดูหมดจ้าเลยงาชี้จะพงจะจ้าเลยจ้าขนาดนี้สุขภาพดีเห็นจริงๆก็อีสิ่งดีชาก็ต้องคุณใจยังมันเถอะ မမတန်ကြီးမခကြိုက်တကြီးအမှုဘရှိစမြုံတော့ကြောက်ထိုးတယ်ကေကင်းနော်ဆရာ ฟังดิเขาก็จะเรียกมึง နန်ကြီးဘင်းဒီနမီတို့ကစမနာရင်းနေ สิก็เวลามันดีเพราะว่าไปชาติ่งไปชาติ่งรู้จักเพราะน้องกิจแล้วขังเดียใส่จัง အင်းရှိမချောက်ထုတ်တော့ ขังดิ အခုရှိထောအရှိရှိလွိထုတ်လိုက်နေတော့စားကြီးဆိုလိုက်နေ 对，妈妈，啊，对你是，懂不啦？其实佢180米呢，这个月都180呢吧。 ခေါ်ချောက်ထိုးတယ်ပြမတမရလိုက် 哎，王个真，个特了落嘞，什么都了。 တက်ချက်ကြီးတို့မင်းနဲ့တော့တယ် 因为是喊到佢这个呢，他公我公的。 မနန်းချင်းချင်းငါစမဟနချလေဘောကမိုင်းတော့ 他们开嘛，他那个呢， ဟာမ 咋的？嗯， ရင်းငင်းငါက on ကချက်ခုချက်လေအဟန်ကိုချက်လေ 哪我都记得。 ရှိကကစီစံထားတယ်တင်းလေးရမီနီဆိုရင်ကတော့တင်းမီနီဆိုရင်တင်းမီနီ 呀， ခွေးရွှေတော့တွင်းကြီးကိုဆိုမိုင်းနော် 我呢， ဟာ 我呢你，我呢。 ဆိုမိုင်းနဲ့ 他都 အစီချိုးလေးဆိုမိုင်းနဲ့ချင်း การแล้วก็จะจับคนนั้นเสียก็เสียแกมช้างนี่เสีย ဟွန်း ช้างเนี่ยที่ก็ดีสิ ခွေးရွှေရင်ရင်တော့တွင်းကြီးကောင်းနော်လို့ခင်ဗျာတူမရှိ天呀黑人呢好个对你拜拜妈妈现在出来过比蛮出来吧，你这不多是那命耶。姨妈你弄西北你拍这北那迷你呢拍这种嘛呢？应该没拿呢，出笼整个吧你呢？ราศีเลยค่อยมาสิมายาขัดตั้งช่างจะไปว่านี่ในกระปุกนี้ราศีพฤศจิกายน会会，พฤศจิกายนงั้นสิคุพจำนี่เนี่ยอันนี้กี่พฤศจิ会了，มีอะไรกันทิกจุ่มนะบุจุ่มมีอะไรพฤศจิ ชิลำได้ยิน เชื่อมได้ได้พฤศจินะบรอที่อะไร ชิลำได้แล้วพฤศจิ โฟโต้กับบีแกมพฤศจิยงนุ่งลงเนี่ยนุ่งลงไปนุ่งเพื่ออะไรไม่ยากคงจะเงินนี่ จัก Kaya nga, ay ko na photo lo sa yung ay si mamay tingi ito nang yung mga taro to niya natra masulay sa yari si mga taro ka mamay tingi natra mami ka koro ay kung baro tara pa rin tawis photo caps ka